इतैमा चंबीरो वखलदो का हेन खंजिनगनो अइना थाजब पीरी इचलदो सोइदन इतैमागी खुत्ता शिनबा ngumgani थाबाना करिगुबा खुदोंथिबा थोकलमनाबदी इतैमाना चिंगनबीबा मिसका लेब्रा लेरदी ननावदो सेंग हाबियो थाबादु थोरेंबदा मुने येंगलई चिंगनबीगनो इतैमा हेक्ता हाबियो थाबाना बेली थोरेंबदु मचिंदु चिंखलगा हाइफेनो ए बेली हंदकशु हाना खंब्रा खंगे मायमना फक्तबा ओक्तबा नुपाने मपुंसीगी अचुंबा ngang baitaba misam fattabada maga pananaba leite adudi itema kem khanbigano ashumna thoiremana thabadu changankhre changlaklabasu thabadu leita phang khanglamde matamnaga thengjilakpaduda Richard na halakpada magi nupina umduna leirambadudha hangla ami kaidore Thabadu khumba ngamlamde kaidorage haibani ne nangbo khumdaba yaroi haiba khangi aduna tapna khumlai ai khoi bemdo ngasai digi halaktriye kwaida chakriba madi lehibu laudni haiduna chatkibani adubu kaino nangai sibo ha kaino lehidi tum thingalai aduga ai kwaida chakadaba le herumge Airamdi adugini aina pakatli bese se ai kana da no hangluge oi kana da no hangbiro Richard tu thongalom da thokri lehina mama ai khoni ni ngasai digi halaktriba thapa kapning badu phatha jai papa ne thiba thokibani hala anida ai khoi ni ne se phattaba neba ni da adumaina haino madi ai lobu sulaktana koiba chathu inatra thaba kari su khangjatribi machana haibadu tabada machara nungsini yenglei ni koiba chapani haibadi kanana haiba thengla fau halaktrusidi pungdi asum thengjilai adubu nungsidi halaktri Paulo wachkiba mapungsu halaktri lehidi mane halaktabagi pangkapta kapi thapadu adu kwari ni sida machagi mataududa hena waba haibadu oire Belik tu jungkokta call tawrai Hello hero nungai biriko Jungkokna kaile hangdo aina call tawpase thamuidu jinglaubra kariba nashu panglabore oi mister cool down tapna ngamo nang hauji aigi nakta laktuna nungsibu kalu nang laktrabati jungko ngakna kariba aina isita aina mafam du tharki mafam du da natumda lakadabani kariguma police ka yaurabadi masa udringida jungkokna ai adu khakna pangdaba nate ai tom lakani mafam du tharo ba nupa thoi aduni dana tharo phone du thamkibaga belik su panthade mafam du tharai jungkok su nokfe tawrai panthada na tharai iba mafam du dala e Chindu da changlai sumlakpana banglo ama leiribadu ubada changlai belik tu maningdagi khuba khurai faje aduni dana jungkokti fatlai thurai nungsidi boy tapthako lamsang lakpagi waramani hai mai amamamtang thakodana nangna ipangba ai lai hojikti ka shumara leitrabi mado thadokro thadokni ngai bida kalo maningda nupa ama laktuna jungkokki makokta safu kana thomi jungkok tu gyan mangna leimai de taki
Belik yam pena noklaga Belik tagasu singnaba sari aigi aningba apambadigi lapa khudingmak Belik na lemna tharoi Nupasingdudi ingit tawi nupasing aduna Jungkookpu chingduna puthoki Shanatombana Kaidorba jano ngasina mo Nupi ahal aduna Thabak na yadabagi oiramni maibungo Waruribani haiduna mapa ayunibu hanni yengdaba Kuire aigi ichana harauna momo nokpu urakdaba Pumnamak aina patudabana aina chaina fangbani Warupam chutoi Kari shumara leijadrabi imokdubu aina mi thadokduna Wadu makhataba ngamda chaplepi Aujikti maduki mahi phangle ai pele aina tawjuruba papsingduna ngasidi aina wajabani wajasanu Irangi dandini iralge Nupi ahaldu nungaitana yenglai Ashomdana thoirembadu police officer singa pau phaunaba yaba phaunari Tomthingna Papa lahigi nene do mangra se phangaba Thoirembana Nangdi kanana haidana khangiba Lahi do kaphawe aduda aina hangbada mana hairapa Chume Adudi kamai tawtuba papa se amta thibiyoba lahi do yam kapeba ai nungaite Nangna lahi ningbasidi kari danglurani Sheba papa Chanwisu nungaitena changlai Nungshigi maraibak sibu karino Anthokna laibak thikre dako Thoirembana Changbiduraba Changlure yam nungaite Tanjaduda thoirembagi call lai Thoiremba call du set paikatli Sure hoi fani sir ai lakjarge Jungkook mamit panglai Makuttu lengge haina torokpada lengba ngamdre ngakna yenglai Makut makong punduna mabukta thauri na yetuna ukong amaga panana thauri achoba amana punduna leirami Magi mamangda nungsidu chair amada famli aduga masu makut makongdu punduna thamli Jungkookna Nungsi Tungdagi yam usittaba mawongda hairi Belikna Nang hawgalaba Belik karimnana noklaga Hero Nangi nungsi aigi kutagi ngashisu kalodana Jungkook sauna Belik Nang adumay tawno Ngasi nang nanungsigi masasok labadi Nang tungda afaba kap oira Belik tu fak nuksilai Kariyaba Nati Yengsira Nang bunungsi Nang nakan bangamdoribra haywane Amuk thawai nungai taba saduna Oh Onthokna nungai tida Korino siba Kanana tawrino Onthokna nungai ti haywane noiba Belik amuksu sauna Belik to Shingnaraba khuding Belik na lemna amta thade Nangsu ibu singnaba natra Adudi Thoigi mihatumak nungsida Leiriba mayamdu hawla noksilai Jungkookta yengduna Jungkookna Belik Nang adumay tawno She mabu thado Noina hatke harisu Ay bhalo Ay shana yare Adubu maralai jadrabi mabudi kanbiyo Hayma Shidi imogaduni ne Nungsi kaplaga Sha Noidi sa ngaptane Noina nungai natraga Karigi ay bufabano Belik na wahaygi torokpada ahawba khonjalamana Mr. Belik Nakoigi mafam kuding Aikoina koisinduna leirabane Athuba matamda nakut thangalaga changjarabu Maduna nangi afabo igani Karigumba chenba thoklabadi aikoi khut tharakani Belik sauna Police Jungkook nokfetarai Belik na
ꯆꯪꯖꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯕꯣꯁ ꯆꯪꯖꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯚꯦꯂꯤꯛ ꯂꯥꯎꯈꯠꯂꯛꯏ꯫ ꯍꯣꯏ ꯃꯤꯠꯆꯤꯕꯣꯡ ꯃꯤꯆꯝꯕꯥꯜ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯇꯨꯡꯍꯜꯂꯒ ꯆꯠꯀꯅꯤ? ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ꯫ ꯅꯨꯄꯥꯗꯨ ꯀꯤꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯚꯦꯂꯤꯛ ꯅꯨꯄꯥꯗꯨꯗ ꯈꯪꯀꯥꯎ ꯀꯥꯎꯏ꯫ ꯖꯨꯡꯀꯣꯛꯅ ꯃꯤꯁꯇꯔ ꯆꯠꯈꯤꯕꯅ ꯐꯅꯤꯗ꯫ ꯚꯦꯂꯤꯛ ꯁꯥꯎꯅ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯖꯨꯡꯀꯣꯛꯇꯨ ꯃꯃꯤꯠ ꯆꯦꯅ ꯎꯏꯁꯤꯟꯈꯤ꯫ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯗꯦꯗꯥ! ꯚꯦꯂꯤꯛꯇꯨ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯈꯥꯡꯉꯤ꯫ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯖꯨꯡꯀꯣꯛꯇꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯁꯔ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯖꯨꯡꯀꯣꯛꯅ ꯈꯨꯠ ꯄꯨꯜꯂꯤꯁꯦ ꯂꯧꯊꯣꯛꯎ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯏ꯫ ꯖꯨꯡꯀꯣꯛ ꯊꯨꯅꯃꯛ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯄꯤ꯫ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯥ ꯅꯪꯗꯤ? ꯅꯨꯡꯁꯤ ꯄꯥꯈꯠꯃꯟꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯁꯦꯡꯗ꯭ꯔꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯑꯣ꯫ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯗꯨꯅ ꯚꯦꯂꯤꯠꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡꯗꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯚꯦꯂꯤꯠꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯔꯦꯝꯕꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯖꯨꯡꯀꯣꯛꯅ ꯊꯣꯏꯔꯦꯝꯕ ꯊꯦꯡꯛ ꯌꯨ꯫ ꯊꯣꯏꯔꯦꯝꯕ ꯁꯥꯎꯅ ꯀꯔꯤꯕ? ꯑꯩꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯅꯦ꯫ ꯁꯛꯁꯤꯗꯤ ꯊꯦꯡꯂꯦ ꯀꯨꯏꯅ ꯂꯩꯔꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯆꯠꯅꯕ ꯇꯧꯔꯁꯦ꯫ ꯅꯪꯗꯤ ꯑꯩꯒ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯨꯡꯀꯣꯛꯀ ꯂꯥꯛꯑꯒꯦꯔꯥ? ꯖꯨꯡꯀꯣꯛꯇꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯊꯣꯏꯔꯦꯝꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯖꯨꯡꯀꯣꯛ ꯅꯪꯒ ꯑꯣꯏꯅ ꯂꯥꯛꯄꯅ ꯐꯔꯅꯤ꯫ ꯏꯇꯩꯃꯣꯏꯗꯣ ꯄꯥꯈꯠꯍꯧꯕꯅꯤ꯫ ꯆꯠꯂꯝꯃꯒꯦꯀꯣ ꯑꯩ꯫ ꯆꯠꯈ꯭ꯔꯦ ꯊꯣꯏꯔꯦꯝꯕꯗꯨ꯫ ꯖꯨꯡꯀꯣꯛꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯗꯤ ꯍꯦꯟꯅ ꯉꯛꯄ ꯑꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯖꯨꯡꯀꯣꯛ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯒ ꯂꯦꯞꯍꯧꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯨꯡꯁꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯆꯠꯂꯗꯕꯅꯤ꯫ ꯖꯨꯡꯀꯣꯛ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯐꯥꯊꯖꯩ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯖꯨꯡꯀꯣꯛ ꯆꯠꯄ ꯍꯧꯏ꯫ ꯅꯨꯡꯁꯤꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯔꯛꯄꯅ ꯃꯣꯡꯁꯣꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯧꯔꯦ꯫ ꯅꯨꯡꯁꯤꯗꯨ ꯃꯅꯤꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯖꯨꯡꯀꯣꯛꯀꯤ ꯃꯅꯥꯛꯇ ꯖꯨꯡꯀꯣꯛꯀꯤ ꯄꯥꯝꯕꯣꯝꯗ ꯁꯠ ꯀꯣꯜꯂꯤ꯫ ꯖꯨꯡꯀꯣꯛꯇꯨ ꯅꯨꯡꯁꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯀꯤꯔꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯗꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯈꯣꯡ ꯌꯧꯔꯦ꯫ ꯖꯨꯡꯀꯣꯛ ꯇꯞꯅ ꯊꯥꯗꯣꯛꯑꯣꯗꯅ꯫ ꯅꯨꯡꯁꯤꯗꯨ ꯈꯪꯕꯨ ꯈꯪꯉꯤ ꯐꯠ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏ ꯀꯥꯔꯣ ꯊꯦꯡꯉꯤ꯫ ꯅꯨꯡꯁꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯖꯨꯡꯀꯣꯛꯇꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯀꯥꯈꯠꯇꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯑꯅꯤꯗꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯖꯨꯡꯀꯣꯛꯇꯤ ꯉꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯂꯨꯔꯕ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨ ꯉꯁꯤ ꯂꯥꯛꯏ꯫ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯕꯁꯤ ꯅꯣꯛꯄ ꯀꯥꯎꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗ ꯌꯨꯝ ꯌꯧꯔꯦ꯫ ꯃꯣꯏꯅ ꯂꯥꯛꯄꯗ ꯊꯣꯏꯔꯦꯝꯕꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯡꯁꯤꯕꯨ ꯎꯕꯗ ꯊꯕꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯦꯝ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯅꯨꯡꯁꯤ ꯀꯞꯂꯒ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯩ ꯀꯅꯥꯅ ꯏꯆꯟꯕꯨ ꯐꯥꯕꯅꯣ? ꯚꯦꯂꯤ ꯁꯥꯁꯤꯡꯗꯣ ꯃꯈꯣꯏ ꯈꯪꯉꯤꯗꯅ? ꯏꯅꯝꯃ ꯃꯣꯏꯁꯤꯡꯗꯣ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤꯕꯣ? ꯏꯅꯝꯃ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯅ ꯏꯅꯝꯃ ꯍꯣꯏꯁꯨ ꯌꯥꯝ ꯋꯥꯔꯦꯀꯣ? ꯊꯕꯥ ꯅꯨꯡꯁꯤꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯜꯂꯒ ꯅꯪꯅ ꯂꯥꯟꯕ ꯅꯠꯇꯦ꯫ ꯅꯨꯄꯤꯕꯨ
ꯃꯆꯜꯅꯤ ꯃꯆꯦꯅꯤ ꯈꯟꯕ ꯉꯝꯗꯕ ꯁꯥ ꯃꯣꯏꯅ ꯂꯥꯟꯕꯅꯦ ꯊꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯇꯣ ꯀꯞꯂꯅꯨ ꯀꯣꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯆꯜꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯤ ꯖꯪꯀꯣꯛꯅ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯦ ꯊꯕ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯀꯌꯥ ꯂꯥꯛꯏ ꯖꯪꯀꯣꯛ ꯍꯣꯏ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯏꯕꯨꯡꯉꯣ ꯍꯣꯏ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯆꯜ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯅꯥꯎꯗꯤ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄꯅꯦ ꯏꯇꯩꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯣꯏꯔꯦꯝꯕꯅ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣ ꯕꯕꯥ ꯍꯣꯏꯁꯨ ꯄꯥꯈꯠꯂꯝꯃꯅꯤ ꯍꯣꯏ ꯖꯪꯀꯣꯛꯁꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯊꯣꯏꯔꯦꯝꯕꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯉꯁꯤꯒꯤ ꯃꯀꯥ ꯂꯥꯝꯕꯗ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯣꯡꯁꯤ ꯎꯗꯕ ꯊꯣꯏꯔꯦꯝꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯖꯪꯀꯣꯛꯇꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯁꯅꯥꯇꯣꯝꯕꯗꯨ ꯁꯣꯐꯥꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯖꯪꯀꯣꯛꯅ ꯊꯕꯛ ꯆꯥꯛ ꯆꯥꯔꯁꯤ ꯀꯨꯝꯃꯛꯑꯣ ꯆꯥꯔꯣꯏ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ ꯁꯅꯥꯇꯣꯝꯕꯗꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯃꯆꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯊꯃꯣꯏ ꯆꯦꯠꯄ ꯃꯥꯒꯤ ꯃꯆꯥꯅꯤ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯅꯤ ꯁꯅꯥꯇꯣꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯁꯅꯥꯇꯣꯝꯕꯅ ꯉꯁꯤꯃꯛ ꯍꯥꯠꯀꯗꯕꯅꯦ ꯚꯦꯂꯤꯛꯅ ꯍꯣꯏ ꯑꯩꯁꯨ ꯔꯟ ꯇꯧꯖꯒꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯣꯛꯄ ꯌꯥꯗꯦꯀꯣ ꯑꯩ ꯈꯪꯖꯩ ꯕꯕꯥ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕꯒꯁꯨ ꯁꯥꯏ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯣꯏꯒꯤ ꯊꯕꯛꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯒꯨꯟ ꯈꯪꯗꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯚꯦꯂꯤꯛ ꯍꯥꯏꯕꯗ ꯀꯤꯗꯕ ꯃꯤ ꯂꯩꯄꯣꯟꯇꯦ ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯣꯡꯕꯒꯨꯝꯕꯅꯦ ꯁꯣꯏꯗ꯭ꯔꯕꯅꯦ ꯄꯥꯟꯕ ꯑꯗꯣ ꯐꯛꯂꯥꯡꯗꯣ ꯑꯍꯣꯕꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤꯀꯣ ꯑꯦꯔꯥ ꯕꯕꯥꯒꯤꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦꯗ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯥ ꯃꯁꯥꯃꯛꯁꯨ ꯁꯤꯟꯗꯨꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯅꯤꯡꯉꯝꯗꯕꯅ ꯈꯝ ꯊꯦꯡꯂꯦ ꯄꯨꯝꯅꯃꯛ ꯀꯔꯥꯝ ꯆꯥꯎꯔꯕ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯆꯥꯒꯤ ꯃꯤꯅꯨꯡ ꯄꯨꯝꯕ ꯃꯄꯥ ꯑꯩꯅ ꯃꯨꯟꯕꯅꯦ ꯑꯩꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯄꯥꯅꯤ ꯏꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯅꯣꯛꯄ ꯀꯥꯎꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯑꯣꯏꯍꯟꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯏ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ ꯅꯪꯒꯨꯝꯕ ꯃꯄꯥꯕꯨ ꯀꯔꯝꯕ ꯃꯆꯥꯅ ꯅꯨꯡꯁꯤꯅ ꯈꯟꯒꯅꯤ ꯈꯜꯂꯝꯃꯣꯏ ꯏꯔꯥꯜꯒꯤꯅꯤ ꯏꯔꯥꯜꯒꯤ ꯑꯄꯣꯛꯄ ꯏꯆꯥꯅ ꯏꯟꯊꯣꯛꯄ ꯇꯥꯕꯅꯤ ꯁꯅꯥꯇꯣꯝꯕꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯖꯪꯀꯣꯛꯁꯨ ꯃꯐꯤ ꯍꯣꯟꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯦ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯟꯊꯗꯅ ꯁꯠ ꯄꯥꯏꯈꯠꯂꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯀꯔꯤ ꯇꯧꯖꯦ ꯍꯥꯏꯅꯣ ꯖꯪꯀꯣꯛꯅ ꯄꯥꯞꯅ ꯌꯣꯝꯂꯕ ꯃꯤꯁꯛꯅꯤ ꯍꯥꯠꯈꯤꯒꯗꯕꯅꯤ ꯐꯠꯇ꯭ꯔꯕ ꯃꯥꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗꯒꯤ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯉꯁꯤ ꯑꯍꯤꯡ ꯐꯥꯎꯗꯤ ꯂꯩꯖꯈꯤꯁꯅꯨ ꯍꯌꯦꯡ ꯑꯍꯤꯡꯗ ꯑꯩ ꯂꯥꯛꯀꯦ ꯄꯥꯡ ꯇꯤꯡꯗꯨꯅ ꯊꯝꯂꯝꯒꯗꯕꯅꯤ ꯃꯈꯨꯔꯤ ꯃꯄꯥꯗ ꯊꯥꯡꯒꯣꯜ ꯑꯃꯁꯨ ꯊꯝꯃꯨ ꯊꯥꯡꯒꯣꯜꯗꯣ ꯌꯥꯝ ꯊꯧꯕ ꯑꯣꯏꯍꯜꯂꯣ ꯏꯟꯁꯄꯦꯛꯇꯔꯗꯨ ꯃꯇꯦꯟ ꯌꯧꯁꯤꯜꯂꯤ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯝꯒꯦ ꯐꯔꯦ ꯑꯩ ꯑꯊꯨꯕ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯊꯝꯃꯒꯦ ꯅꯨꯄꯥꯗꯨꯅ ꯋꯥ ꯍꯥꯏꯕꯐꯥꯎ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜꯗꯨ ꯀꯛꯏ ꯊꯣꯏꯔꯦꯝꯕꯅ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯨꯅ ꯖꯪꯀꯣꯛ ꯌꯥꯝ ꯂꯦꯝꯅ ꯏꯟꯁꯄꯦꯛꯇꯔꯗꯨꯅꯤ ꯀꯩ ꯍꯥꯏꯅꯔꯒꯦ ꯍꯌꯦꯡ ꯄꯥꯡ ꯇꯤꯡꯂꯒ ꯍꯥꯠꯂꯅꯤ ꯊꯥꯡꯒꯣꯜꯅ ꯂꯦꯜꯂꯒ ꯊꯣꯏꯔꯦꯝꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯕ
ꯇꯥꯍꯧꯗ꯭ꯔꯕꯣ? ꯖꯨꯡꯀꯣꯛ ꯃꯄꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯎꯊꯣꯛꯇꯦ꯫ ꯃꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯕ ꯉꯝꯃꯤ ꯊꯣꯏꯔꯦꯝꯕꯅ ꯂꯥꯏꯅ꯫ ꯖꯨꯡꯀꯣꯛ ꯇꯞꯅ ꯊꯣꯏꯒꯤ ꯊꯋꯥꯏꯅ ꯄꯦꯟꯕ ꯑꯣꯏꯅꯕ ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯅꯨꯃꯤꯠꯇꯨꯗ꯫ ꯀꯞꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯅ ꯐꯔꯦꯁꯦ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ, ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝꯂꯝꯅꯤ꯫ ꯍꯣꯏ꯫ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯖꯨꯡꯀꯣꯛꯅ ꯊꯣꯏ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯃꯅꯤꯌꯦ ꯗꯗꯥꯅ꯫ ꯅꯪ ꯅꯣꯡꯗꯣꯜꯊꯛꯇꯒꯤ ꯂꯩꯆꯤꯟ ꯄꯨꯡꯐꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯎꯀꯣ ꯊꯃꯣꯏ ꯄꯦꯟꯅ꯫ ꯗꯗꯥꯅ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯊꯣꯏꯔꯦꯝꯕꯁꯨ ꯈꯪꯉꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯖꯨꯡꯀꯣꯛꯅ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯔꯨꯞꯅ ꯑꯗꯨꯛ ꯋꯥꯅ ꯈꯥꯡꯂꯒ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯁꯤꯔꯥ? ꯖꯨꯡꯀꯣꯛꯁꯨ ꯑꯍꯤꯡꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯒꯤ ꯂꯃꯟ ꯈꯨꯝꯂꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯣꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏꯗꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯅ ꯆꯩꯅꯥ ꯀꯌꯥ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯏꯁꯣꯔ ꯃꯥꯅ ꯖꯨꯡꯀꯣꯛꯀꯤ ꯑꯋꯥꯕꯗꯨ ꯎꯕꯤꯗꯨꯅ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛ ꯆꯪꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯗꯨꯅ ꯌꯧꯔꯛꯂꯦ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯇꯝꯗꯨ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡꯗꯨꯗ ꯃꯣꯏꯒꯤ ꯄꯨꯟꯐꯝꯗꯨꯗ ꯂꯥꯛꯑꯦ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯕꯦꯂꯤꯠꯇꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯖꯨꯡꯀꯣꯛꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯨꯡꯀꯣꯛ ꯆꯪꯁꯤꯟꯗꯨꯅ ꯉꯁꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯣꯏꯕ? ꯕꯦꯂꯤꯛꯇꯨ ꯂꯦꯡꯕꯁꯨ ꯌꯥꯗ ꯋꯥꯅ ꯀꯞꯂꯒ ꯍꯥꯏꯖꯩ꯫ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯅꯪꯕꯨ ꯏꯪꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ꯫ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯏꯪꯅ ꯂꯩꯍꯜꯂꯣꯏ꯫ ꯖꯨꯡꯀꯣꯛ ꯐꯥꯛ ꯅꯣꯛꯂꯒ ꯁꯤꯗꯧꯔꯕ ꯅꯪꯅꯁꯨ? ꯍꯣꯏ ꯅꯪꯗꯤ ꯂꯥꯏꯈ꯭ꯔꯣ, ꯂꯥꯏ ꯐꯥꯎꯅ ꯖꯨꯡꯀꯣꯛꯇ ꯁꯤꯡꯅꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯐꯔꯤꯉꯩ ꯏꯀꯣꯛꯇ ꯃꯤꯅ ꯅꯦꯠꯂꯐꯥꯎ ꯀꯦꯝ ꯍꯥꯏꯗꯕꯅꯤ, ꯐꯠꯇ꯭ꯔꯒꯗꯤ ꯑꯩꯃꯨꯛ ꯐꯠꯇꯕ ꯂꯩꯔꯣꯏ꯫